MSTV mieng tabiribasingbu Nomaitham Kazalna Kurumjari. Hauzik Nunthil Yoba Pau Pizari. UNESCO na Manipurgi Nat Sankirtanbu Intangible Cultural Heritage of Humanity Haina Sakhanglaba Phajakraba art form asida kanagumba kharana singsep thanama hotnaraklibasing thengnanaba hotnagadabani aikhoigi phajaba art form sing asibu thugainaba hotnarakliba singi mathakta laman khumnaba sem saraga lebiu haina JNMDA gi hanagi director amadi national awardee Dilip Mayengbamna phongdokre ngasi JNMDA gi auditorium da pangthokpa Sri Sri Govindaji Nat Sankirtan gi kunipang suba mapokumon thauromda athoiba mithunglen oina saru yarduna mahakna hai aikhoigi hawrakliba angangsingda yawriba hauna lonchat phajaba kaya asi school college amadi university yawrakpada loina mangbagi mami ama ure hana leramliba asi chakhot tabani haina taklamba adugi lemkhak adu ngasi su leiri aikhoigi leijaramliba phajaraba kaya sing aduda hena mai onsinduna madubu chakhot hannaba hotnaba yamna mathau tai aigi sinfamda thangna yalaklabadi madu handuna laman khumgadabani democracy satpa leibakni haiduna aina tawningbata tawba aikhoigi chatnabi khongaunabadi yaroi phajakraba chatnabi asibu hatoknaba hotnabiganu aikhoigi leijaramliba phajaba kaya sing asi thugai khalakpa adudi aikhoina yaroidabani adugumba thugainaba wafam ama lakpada yaroi haina thingba changi UNESCO na sakhanglaba lamdam asigi phajakraba art form Sankirtanda sunnarakliba singi mayokta thingnanaba akhanaba loop amakhak tholakpa changi phajaba adubu yokhatuna amadi kanduna thamgadabani masi iramdam asigi lan amani Kangla amadi kaibul lamja hauzik fawba heritage site ta changba ngamdri adubu living art form da Sankirtan asi UNESCO na sakhangbirabani masibu sakhangnaba hotnabada sangit natakna laukhiba thaudang aikhoina thagapam thoi loinana art form asibu yengiba perform tawriba amadi takpi tambiriba singna ngaktuna thamba ama changi amadi makha tana chahi lising kaya lisang sitna lehaunaba aikhoi punna hotnaminasi haiki makha taraduna mahakna hai saknaraba oza gulapina mangani leihun tambadagi hauraga sak sonbagi matangda marik chumna iduna thambiramlabani hariba sing asi hauzik fawba mitegi londa onthokpa ngamdriba karigino masi onthoknaba hotnabiu loinana hariba thauram asing asida maitai londa sak sonbiu Sanskritu maitaida onthokpa karigi yaroi maram asina Sankirtan chaningdabagi maram amasu masina oiba yai phongdokhi UNESCO na sakhangdana aikhoisi masi mangan bayade maleangi phajaba kala singi koi tradition singi manungda amani haina sakhangrabani aduna Bharat sarkarna paisa thadaba ngamdragasu UNESCO na thadarakani masi makha chatai gani aduga tabu akhoi singna raiba singlo madumade khoina nakpokpata Nasigi thauram aduda ahum suba Padmasri Astat Devo Award 2023 na Sankirtan gi artist Thaudam Lokendro Singda khusinakibaga loinana Sri Sri Govindaji na Sankirtan gi founder member Singda achamba khudol piduna ikai khomnabasu utkhi amadi Central Pung Cholom Senior Pung Cholom amasung Holy Dol Dolok Cholom su thauram ga mai leinana utkhi Chahi asigi July taruki ayuta kwakaitel mayai koibida sakhangdaba singna kukinupi ama nomaina kaptuna hatkhiba thodok adugi matangda CBI na inquiry tawribani haiduna kwakaitel thongnawjam lekai gi miyamda mipaiba ama pokhalle thodok aduga lekai asigi miyamga karigumba hiram amatada mari leinade miyamda ngahak leitana CBI na apanba pibiriba asi lepiu haina kwakaitel thongnawjam lekai makhanupi khutki president thongam kombirena phongdorakle ngasi ayu kwakaitel thongnawjam lekai Development Association gi hall da pangthokpa pawgi mifam amada mahakna hai thokiba thodok adugi matangda lekai gi miyamda karigumba amata khanganba su leite hariba mafam aduda sakhangdaba singna mioi ama nomaina kaplamle haibagi paw adu taraba matungda khak thodok adu khangki adubu thodok adugi matangda thijiliba CBI na numit khudingi lekai asida leiriba yumgi mioi singda wahang pahong sathaba asina lekai gi miyam asi mipaiba amadi chumna hingjariba singda achamba apanba ama oihale masi khudakta lepiu thodok aduga lekai asigi miyamga karigumba amata mai leinade mahakna makha taraduna hai lekai asida CBI na sathariba investigation asigumna lamdam asigi mahairoi ani kuki terrorist singna hatkriba amadi mafam khangdana mangkriba sing phangnaba hotnabadasu tawbiu phongdokhi
ꯑꯃ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯇꯥꯕꯤꯕ ꯎꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯧꯒꯜꯗꯧ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁꯨꯝꯕꯒꯤ ꯏꯔꯥꯡ ꯐꯂꯥꯡꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯊꯤꯒꯠꯇꯦ ꯉꯁꯤꯐꯥꯎꯗ ꯃꯤꯅꯁꯨ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯖꯕ ꯎꯖꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤꯅ ꯑꯗꯨꯗ ꯊꯤꯕꯗꯨ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄꯤꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯆꯠꯊꯣꯛꯑꯒꯁꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯖꯒꯅꯤ ꯑꯗꯨꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯇꯣꯏꯅ ꯊꯤꯒꯠꯄꯤꯕ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯇꯧꯕꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯟꯗꯛ ꯒꯋꯥꯗ ꯄꯥꯡꯊꯣꯛꯈꯤꯕ 37 ꯁꯨꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ 2023ꯗ ꯐꯦꯟꯁꯤꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤꯕ ꯁꯥꯏꯈꯣꯝ ꯅꯦꯟꯁꯤ ꯔꯣꯁ ꯗꯦꯕꯤꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯔꯥꯏꯖꯤꯡ ꯌꯨꯅꯤꯌꯟ ꯀ꯭ꯂꯕ ꯈꯥꯉꯕꯣꯛ ꯄꯥꯔꯠ 3 ꯃꯈꯥ ꯂꯩꯀꯥꯏꯅ ꯁꯤꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯥꯏꯈꯣꯝ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯁꯥꯏꯈꯣꯝ ꯑꯣꯡꯕꯤ ꯏꯟꯗ꯭ꯔꯥꯅꯤ ꯗꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯏꯈꯣꯝ ꯅꯦꯟꯁꯤ ꯔꯣꯁ ꯗꯦꯕꯤꯅ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯅꯠꯇꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯠꯁꯤꯡ ꯐꯪꯕ ꯉꯝꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯐꯦꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯁꯥꯏ NARC ꯇꯥꯛꯌꯦꯜꯄꯥꯠꯇ ꯆꯠꯊꯈꯤꯕ 19 ꯁꯨꯕ ꯒꯕꯔꯅꯔꯁ ꯀꯞ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯐꯦꯟꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯦꯅꯤꯌꯔ ꯀꯦꯇꯦꯒꯣꯔꯤꯗ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃꯗꯤ ꯖꯨꯅꯤꯌꯔꯗꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯇꯥꯛꯁꯀꯦꯟ ꯎꯖꯕꯦꯀꯤꯁꯇꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯤꯌꯥꯟ ꯐꯦꯟꯁꯤꯡ ꯖꯨꯅꯤꯌꯔ ꯑꯦꯟड ꯀꯦꯗꯦꯠ ꯆꯦꯝꯄꯤꯌꯟꯁꯤꯞ 2022ꯗꯁꯨ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯅꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯍꯤꯡꯂꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯤꯕ ꯈꯣꯏꯖꯨꯃꯥꯟ ꯀ꯭ꯋꯥꯁꯤꯐꯥꯏꯒꯤ ꯂꯧꯃꯤꯁꯤꯡꯅ ꯍꯟꯗꯛ ꯆꯍꯤꯗꯤ ꯏꯔꯥꯡ ꯂꯩꯈꯤꯕꯅ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯄꯣꯠꯊꯣꯛ ꯈꯔ ꯄꯨꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯄꯣꯠꯆꯩ ꯌꯣꯟꯐꯝ ꯂꯩꯇꯕꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯄꯠꯂꯒ ꯃꯥꯡꯕꯁꯨ ꯌꯥꯎꯔꯤ ꯑꯃꯗꯤ ꯍꯥꯔ ꯅꯨꯡ ꯃꯔꯨ ꯃꯔꯥꯡ ꯃꯇꯝ ꯆꯥꯅ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯅ ꯈꯣꯏꯖꯨꯃꯥꯟ ꯀ꯭ꯋꯥꯁꯤꯐꯥꯏꯒꯤ ꯂꯧꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯍꯤꯡꯂꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀ꯭ꯋꯥꯁꯤꯐꯥꯏꯗꯒꯤ ꯑꯔꯤꯕꯝ ꯅꯟꯗꯦꯁꯣꯔ ꯁꯔꯃ ꯀꯧꯕ ꯑꯃꯅ ꯏꯃꯦꯖ ꯇꯤꯚꯤꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯨ ꯃꯔꯥꯡ ꯁꯤꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯐꯪꯗꯕ ꯑꯃꯗꯤ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯟꯖꯕ ꯃꯇꯝꯗꯗꯤ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯕ ꯀꯌꯥ ꯑꯁꯤꯅ ꯄꯣꯠ ꯍꯣꯡꯅ ꯌꯣꯟꯕ ꯑꯃꯗꯤ ꯁꯤꯠꯇꯕꯅ ꯄꯠꯂꯒ ꯃꯥꯡꯕꯁꯨ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯍꯟꯕꯤꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯥꯔꯃꯔꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯑꯃ ꯄꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯖꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯥꯡꯅ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯑꯁꯤ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯕ ꯀꯌా ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯠꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯕꯖꯥꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯨꯈꯠꯄ ꯃꯇꯝꯗ ꯂꯂꯣꯟꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯊꯤꯅꯤꯡꯕ ꯃꯃꯟꯗ ꯊꯤꯕ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯗꯨ ꯌꯣꯟꯕ ꯌꯥꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯅ ꯑꯩꯈꯣꯏ ꯌꯣꯟꯖꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗꯗꯤ ꯉꯁꯤ ꯊꯥ ꯇꯔꯨꯛ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯆꯩꯊꯦꯡ ꯄꯤꯕꯗ ꯑꯩꯈꯣꯏ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯁꯔꯀꯥꯔ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯗ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯍꯟꯕꯤꯗꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯁꯔꯀꯥꯔ ꯑꯄꯤꯜ ꯇꯧꯖꯔꯤ ꯄꯥꯛꯄꯤ ꯀꯧꯕꯤ ꯂꯧꯃꯤ ꯑꯃꯅ ꯍꯥꯏ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯏꯟꯖꯥꯡ ꯌꯣꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯥꯟ ꯃꯇꯨꯡꯗꯗꯤ ꯌꯣꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯟꯖꯥꯡ ꯍꯦꯛꯂꯒ ꯌꯣꯟꯕ ꯌꯥꯗꯕꯗꯒꯤ ꯄꯠꯂꯒ ꯃꯥꯡꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯦ ꯁꯦꯜ ꯊꯨꯝ ꯁꯥꯒꯠꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗ ꯆꯪꯕ ꯄꯩꯁా ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒꯁꯨ ꯌꯣꯟꯐꯝ ꯆꯥꯐꯝ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯑꯋꯥꯕ ꯑꯣꯏꯔꯛꯑꯦ ꯂꯥꯟ ꯃꯃꯥꯡꯗꯗꯤ ꯌꯣꯟꯕ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯄꯠꯄꯅꯁꯨ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯦ ꯃꯃꯜ ꯃꯊꯨꯝꯁꯨ ꯀꯔꯤꯝꯇ ꯑꯣꯏꯖꯕ ꯑꯣꯏꯊꯣꯛꯄꯁꯨ ꯐꯪꯗ꯭ꯔꯦ ꯄꯠꯈꯤꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯛꯄꯅꯤꯅ
ꯈ꯭ꯋꯥꯁꯤꯐꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯆꯧꯕ ꯀꯧꯕ ꯂꯧꯃꯤ ꯑꯃꯅ ꯏꯃꯦꯖ ꯇꯤꯚꯤ ꯅ꯭ꯌꯨꯁꯀ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯗꯨꯅ ꯍꯤꯡꯒꯣꯜ ꯀꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤ, ꯍꯤꯡꯒꯣꯜ ꯀꯣꯏꯕꯗ ꯆꯪꯂꯤꯕ ꯃꯆꯥꯛ ꯄꯨꯝꯕ ꯏꯟꯖꯤꯟ ꯈꯣꯏꯕꯗꯒꯤ ꯈꯨꯂꯪ ꯅꯦꯛꯄꯒꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯏ, ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯍꯥꯔꯁꯨ ꯃꯇꯝ ꯆꯥꯅ ꯐꯪꯗꯦ, ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯏꯐꯪ ꯐꯪꯗꯕꯅ ꯑꯋꯥꯕ ꯌꯥꯝꯅ ꯊꯦꯡꯅꯩ, ꯑꯗꯨꯅ ꯊꯕꯛ ꯁꯨꯖꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯏ, ꯌꯦꯡꯁꯤꯟꯍꯟꯅꯤꯡꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯧ ꯂꯧꯔꯥꯛ ꯑꯃ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤ, ꯂꯧ ꯁꯪꯒꯝ ꯑꯃꯅ ꯂꯧ ꯎꯔꯤ, ꯂꯧ ꯎꯕꯒ ꯍꯤꯡꯒꯣꯜ ꯀꯣꯏꯕꯅ ꯍꯦꯟꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯃꯤ, ꯃꯔꯨ ꯃꯔꯥꯡ ꯃꯇꯝ ꯆꯥꯅ ꯐꯪꯗꯕꯅ ꯄꯣꯠꯊꯣꯛ ꯉꯟꯅ ꯄꯨꯊꯣꯛꯄꯁꯨ ꯉꯝꯗꯦ, ꯑꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯃꯇꯝ ꯆꯥꯅ ꯐꯪꯂꯒꯗꯤ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯃꯦꯖ ꯇꯤꯚꯤꯒ ꯎꯅꯕ ꯑꯗꯨꯗ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯨꯊꯣꯛꯆꯕꯅꯤꯅ ꯑꯋꯥꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯖꯔꯤꯕ ꯅꯣꯝꯖꯔꯤꯕ ꯐꯥꯔꯃꯔꯁꯤꯡ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯄꯥꯡꯕꯤꯕ, ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯀꯣꯝꯅ ꯏꯪꯈꯣꯜ ꯀꯣꯏꯕ, ꯂꯧ ꯎꯕꯁꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯑꯁꯤ ꯏꯐꯪ ꯐꯪꯗꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯊꯝꯖꯒꯦ꯫ ꯍꯤꯡꯒꯣꯜꯁꯤꯡ ꯑꯁꯤꯗ ꯌꯦꯟꯖꯥꯡ ꯃꯈꯜ ꯀꯌꯥ, ꯑꯃꯦꯔꯤꯀꯥꯟ ꯄꯤ, ꯀꯣꯕꯤ ꯂꯩ, ꯀꯣꯕꯤ ꯐꯨꯜ, ꯈꯥꯃꯦꯟ ꯑꯁꯤꯟꯕ, ꯍꯋꯥꯏ ꯊꯔꯥꯛ, ꯍꯋꯥꯏ ꯊꯝꯄꯥꯛ, ꯑꯂꯨꯅꯆꯤꯡꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯌꯦꯟꯖꯥꯡ ꯃꯈꯜ ꯀꯌꯥ ꯊꯥꯍꯧꯔꯤ꯫ ꯁꯨꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯌꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯌꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯐꯝꯁꯦ ꯂꯩꯉꯥꯛꯅ ꯐꯖꯅ ꯁꯤꯟꯕꯤꯔꯒꯗꯤ ꯁꯦꯟꯊꯣꯛꯁꯦ ꯐꯖꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯃꯦꯖ ꯇꯤꯚꯤꯒꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕꯤ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯅꯤꯕꯂꯥ ꯆꯅꯨ, ꯈꯣꯏꯖꯨꯃꯥꯟ꯫ ꯃꯩꯇꯩ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯆꯔꯆꯦꯁ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ (MCCCM)ꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯨꯝꯁꯤ ꯆꯍꯤ 2019ꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤ ꯏꯁꯣꯔꯒꯤ ꯊꯧꯔꯝꯇꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯇꯞꯊꯕ ꯂꯥꯛꯄ ꯌꯥꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ, ꯆꯥꯕ ꯊꯛꯄ ꯍꯔꯥꯎ ꯀꯨꯝꯃꯩꯗꯤ ꯄꯥꯡꯊꯣꯛꯄꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ MCCCMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ ꯊꯥꯒꯤ ꯇꯥꯡ 3ꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯒꯤ ꯑꯊꯧꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯈꯣꯡꯒꯨꯜ ꯂꯤꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯆꯍꯤ ꯅꯧꯖꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ, ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯍꯜ ꯀꯌꯥꯁꯨ ꯈꯣꯡꯒꯨꯜ ꯃꯨꯠꯈ꯭ꯔꯦ, ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯆꯥꯛꯊꯨꯡ ꯐꯤꯊꯨꯡꯗꯅ ꯋꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯏꯔꯝꯗꯝꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡ, ꯇꯨꯝꯕ ꯃꯆꯦꯠ, ꯆꯥꯕ ꯃꯆꯦꯠ, ꯃꯩꯔꯥꯁꯪꯗ ꯌꯥꯔꯦꯛꯇꯨꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯅꯅꯕ ꯏꯔꯩꯆꯥ ꯀꯌꯥꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯖꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯍꯤꯁꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯊꯧꯔꯝ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯏꯁꯣꯔꯒꯤ ꯊꯧꯔꯝꯇꯃꯛ ꯄꯥꯡꯊꯣꯛꯂꯒ ꯍꯔꯥꯎ ꯀꯨꯝꯃꯩ ꯑꯃꯗꯤ ꯆꯥꯕ ꯊꯛꯄ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ, ꯏꯪꯊ ꯇꯞꯊꯕ ꯂꯥꯛꯄ ꯌꯥꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯕ ꯃꯤꯇꯩ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯆꯔꯆꯦꯁ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ (MCCCM)ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯏꯃꯦꯖ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫